ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯥꯀꯣꯛ ꯂꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯨꯝꯅ ꯀꯨꯟꯗꯥꯂꯩꯅ ꯁ꯭ꯋꯥꯏ ꯍꯥꯏꯗꯣꯛꯎ ꯌꯥꯗꯕ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯍꯦꯟꯅ ꯁꯥꯎꯅꯈꯠꯂꯛꯂꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯂꯨꯡꯕ ꯑꯗꯨꯅ ꯐꯔꯦ ꯀꯨꯟꯗꯥꯂꯩ, ꯅꯍꯥꯛꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯔꯦ ꯁꯦ, ꯈ꯭ꯋꯥꯏ ꯍꯥꯟꯅ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯍꯧꯖꯤꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯍꯦꯝꯕꯁꯩ ꯋꯥꯈꯜ ꯇꯥꯍꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯃꯌꯥꯝꯅ ꯐꯨꯕꯗ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯂꯩꯔꯤꯕ ꯃꯈꯣꯏ 5 ꯑꯗꯨꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗꯁꯨ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯄꯥꯅ, ꯍꯩꯁ, ꯀꯔꯤꯅꯣ ꯁꯤꯗꯤ? ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯈꯨꯗꯥꯡꯗ ꯁꯣꯛꯂꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯊꯥꯡꯅ ꯂꯦꯝꯕ ꯅꯠꯇꯕ꯭ꯔꯅꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯗꯥꯂꯩ ꯍꯧꯖꯤꯛ ꯃꯈꯣꯏ 5ꯗ ꯌꯦꯡꯂꯝꯕꯗꯣ ꯌꯦꯡꯉꯛꯈꯤꯗ꯭ꯔꯤ, ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯄꯥꯅ, ꯍꯩ ꯀꯨꯟꯗꯥꯂꯩ, ꯍꯥꯏꯌꯨ, ꯅꯪꯅ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯀꯩꯗꯧꯔꯨꯈꯤꯒꯦ? ꯃꯈꯨꯠꯇ ꯁꯣꯛꯂꯤꯕ ꯑꯁꯤꯕꯨ ꯅꯪꯅ ꯀꯔꯤ ꯇꯧꯔꯨꯈꯤꯒꯦ? ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯐꯨꯅꯅꯕ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯣꯡꯕꯅ, ꯉꯥꯏꯈꯣ, ꯃꯍꯥꯛꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯑꯉꯥꯡ 5 ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯕꯁꯨ ꯌꯥꯏ꯫ ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯊꯕꯛꯅꯤ, ꯃꯍꯥꯛꯅ ꯂꯣꯏꯁꯤꯟꯕ ꯍꯩꯒꯗꯕꯅꯤ, ꯀꯔꯤꯒꯤ ꯍꯩꯇꯕꯁꯨ ꯌꯥꯔꯣꯏ꯫ ꯍꯩ ꯀꯨꯟꯗꯥꯂꯩ, ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ 5 ꯑꯁꯤ ꯋꯥꯈꯜ ꯇꯥꯍꯜꯂꯨ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯑꯁꯤꯁꯨ ꯋꯥꯈꯜ ꯇꯥꯍꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯕ꯭ꯔꯣꯡ ꯁꯧꯕ ꯇꯦꯛꯁꯤꯗ ꯐꯨꯠꯀꯗꯧꯔꯤꯕꯅꯤ ꯍꯩ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯨꯟꯗꯥꯂꯩꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯉꯁꯤꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩ ꯏꯁꯥ ꯈꯪꯖꯗꯦ꯫ ꯑꯩꯒꯤ ꯏꯁꯥꯗ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯃ ꯆꯪꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯅ ꯇꯧꯍꯟꯕꯅꯦ, ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯅ, ꯀꯔꯤ ꯆꯤꯟꯊꯤꯕꯤ, ꯅꯍꯥꯛꯅ ꯇꯧꯕ ꯊꯕꯛ ꯑꯁꯤꯕꯨ ꯅꯪ ꯈꯪꯗꯦ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯅ ꯑꯃꯨꯛ ꯐꯨ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯣꯡꯕꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗ ꯄꯥꯎ ꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯃꯊꯪ ꯍꯥꯏꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ, ꯌꯥꯅꯤ ꯃꯌꯥꯝ, ꯑꯩ ꯍꯦꯛꯇ ꯀꯧꯖꯔꯨꯒꯦ꯫ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗꯨꯗꯤ ꯃꯌꯨꯝ ꯐꯖꯅ ꯑꯩꯅ ꯈꯪꯉꯤ, ꯌꯥꯅꯤ, ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯁꯥꯏꯀꯜ ꯑꯃ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯣ 1ꯗꯒꯤ 2, 2ꯗꯒꯤ 9, 9ꯗꯒꯤ ꯃꯊꯪ ꯌꯥꯝꯈꯠꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯆꯣꯔꯅ ꯇꯤꯜꯂꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ, ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯑꯁꯤꯗ ꯃꯤ ꯉꯔꯪ ꯇꯤꯟꯕꯁꯦ ꯐꯖꯕ ꯈꯔ ꯋꯥꯠꯂꯦ, ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯕꯨ ꯈꯨꯜꯒꯤ ꯂꯥꯏꯕꯨꯡꯗ ꯄꯨꯔꯁꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯂꯥꯏꯒꯤ ꯋꯥꯌꯦꯜꯁꯨ ꯆꯠꯊꯍꯟꯁꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯨꯜ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯂꯥꯏꯕꯨꯡꯗ ꯄꯨꯔꯣ, ꯑꯗꯨꯒ ꯍꯧꯖꯤꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯄꯨꯔꯛꯂꯣ, ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯔꯁꯤ꯫ ꯑꯗꯨꯝꯅ ꯁꯦꯂꯨꯡꯕꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯄꯣꯏꯔꯩꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯗꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯄꯨꯔꯣꯏꯕ ꯍꯦꯝꯕ ꯃꯈꯣꯏ 6ꯃꯛ ꯄꯨꯗꯨꯅ ꯂꯥꯏꯕꯨꯡꯂꯣꯝꯗ ꯂꯥꯛꯂꯦ, ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯁꯨ ꯃꯌꯥꯝꯅ ꯐꯨꯗꯨꯅ ꯄꯣꯔꯛꯏ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯀꯧꯕ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯌꯨꯝ ꯌꯧꯔꯛꯏ꯫ ꯌꯨꯝ ꯑꯗꯨꯗꯗꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯂꯩꯔꯝꯗ꯭ꯔꯤ, ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯊꯪꯅꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯡꯗ ꯍꯪꯉꯤ, ꯃꯗꯨꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ? ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯉꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯣ ꯄꯟꯊꯗꯅ ꯑꯃꯨꯛ ꯃꯌꯥꯝ ꯂꯩꯍꯧꯔꯤꯕ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯁꯨꯝꯗꯨꯅ ꯊꯝꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯑꯩꯕꯨ ꯃꯅꯤꯡ ꯃꯃꯥꯡ ꯆꯦꯜꯍꯜꯂꯤꯕꯁꯤꯕꯣ? ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯂꯩꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ? ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯉꯩ ꯈꯨꯟꯒꯤ ꯃꯤ ꯈꯔꯁꯨ ꯂꯥꯏꯕꯨꯡꯂꯣꯝꯗ ꯆꯠꯂꯤꯕꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯕꯨꯡꯂꯣꯝꯗ ꯁꯣꯏꯗꯅ ꯆꯠꯂꯝꯂꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯁꯥꯏꯀꯜ ꯑꯗꯣ ꯂꯥꯏꯕꯨꯡꯂꯣꯝꯗ ꯑꯣꯏꯅ ꯊꯧꯔꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯄ ꯎꯕꯗ ꯁꯦꯂꯨꯡꯕꯅ, ꯀꯔꯤꯅꯣꯅꯦꯍꯦ, ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗꯤ ꯌꯧꯔꯛꯄ ꯎꯗꯦꯅ? ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯁꯦꯂꯨꯡꯕꯅ, ꯏꯕꯨꯡꯉꯣ,
ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯌꯧꯔꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯔꯦ? ꯈꯨꯔꯥ, ꯃꯍꯥꯛꯇꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯌꯦ꯫ ꯑꯣ, ꯃꯍꯥꯛ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯕꯨ ꯇꯥꯏꯅꯕ ꯉꯝꯕ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯆꯠꯂꯝꯂꯒꯅꯤ꯫ ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯔꯁꯤ꯫ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯆꯠꯈꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯛꯂꯕꯗꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯀꯨꯟꯗꯥꯂꯩ ꯑꯃꯗꯤ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯇꯥꯏꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯀꯨꯟꯗꯥꯂꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ, ꯃꯔꯝꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯒꯣꯛ ꯂꯥꯏꯕꯨ ꯀꯧꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯁꯥ ꯁꯟꯒꯨꯝ ꯇꯥꯟꯈꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯋꯥ ꯑꯅꯥ ꯄꯤꯕꯗ ꯅꯠꯇꯅ ꯃꯤꯁꯤ ꯃꯤꯅꯥ ꯐꯥꯎꯕ ꯌꯥꯎꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯈꯟꯉꯤꯕ ꯍꯥꯏꯕꯕꯨ ꯑꯃꯥꯏꯕ ꯀꯨꯟꯗꯥꯂꯩ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯃꯣꯔꯥꯜꯒꯤ ꯃꯇꯨꯡꯏꯟꯅ ꯃꯌꯥꯝꯅ ꯐꯥꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯏ ꯀꯧꯊꯣꯛꯇꯨꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯕꯨ ꯇꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗ ꯍꯥꯏꯔꯛꯏ, ꯇꯥꯔꯤꯕꯔꯥ ꯀꯨꯂꯆꯟꯗ꯭ꯔ? ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ꯫ ꯉꯁꯤ ꯏꯕꯥꯅꯤꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯕꯨ ꯀꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯒꯤ ꯅꯠꯇꯦꯗꯣ꯫ ꯍꯌꯦꯡ ꯀꯣꯔꯧ ꯅꯣꯡꯗ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯃꯀꯥꯏꯐꯝ ꯑꯣꯏꯔꯤꯕ ꯊꯥꯡꯖꯤꯡ ꯆꯤꯡꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯎꯅꯔꯨꯒꯗꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣই ꯂꯥꯛꯆꯒꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯑꯗꯨꯛ ꯄꯥꯎ ꯄꯤꯕꯗꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯂꯥꯛꯀꯗꯕꯗꯤ ꯅꯠꯇꯦ꯫ ꯅꯍꯥꯛꯁꯨ ꯇꯨꯡꯗ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯁꯤꯜꯂꯨꯀꯣ꯫ ꯑꯗꯨꯒ ꯍꯌꯦꯡ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯕꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯀꯠꯀꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯂꯩꯔꯤ꯫ ꯃꯗꯨꯅꯤ ꯌꯥꯝꯅ ꯂꯨꯔꯤꯕꯁꯦ꯫ ꯑꯣꯖꯥ, ꯄꯣꯠꯂꯝꯁꯤꯡꯗꯨꯕꯨ ꯀꯔꯤ ꯀꯔꯤ ꯄꯣꯠꯂꯝꯅꯣ? ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯥꯂꯦꯝꯄꯥꯛ ꯑꯁꯤꯗꯒ ꯂꯩꯇꯕ ꯖꯥꯠꯂꯣ? ꯅꯠꯇ꯭ꯔꯒꯅ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯩꯈꯣꯏꯅꯒ ꯀꯠꯍꯩꯗꯕ ꯅꯠꯇ꯭ꯔꯒꯅ ꯀꯠꯉꯝꯗꯕ ꯄꯣꯠꯁꯛꯂꯥ? ꯀꯔꯤꯒꯤꯗꯤ ꯀꯠꯄ ꯉꯝꯗꯅꯤ? ꯄꯣꯠ ꯑꯗꯨꯅ ꯈꯔ ꯋꯥꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ, ꯀꯔꯝꯕ ꯄꯣꯠꯁꯛꯅꯣ? ꯍꯥꯏꯒꯦ ꯇꯥꯎ꯫ ꯍꯌꯦꯡ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯣꯏ꯫ ꯃꯍꯥꯛ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗ ꯆꯤꯡꯎ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌꯥ ꯀꯠꯇꯨꯅ ꯑꯊꯦꯟꯄꯣꯠ ꯀꯥꯒꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯔꯛꯇ ꯁꯦꯟꯗ꯭ꯔꯥꯡ ꯑꯉꯧꯕ ꯌꯥꯎꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯑꯣꯖꯥ? ꯁꯦꯟꯗ꯭ꯔꯥꯡ ꯑꯉꯧꯕꯁꯤꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯂꯩꯕ꯭ꯔꯣ? ꯀꯔꯤꯒꯤ ꯂꯩꯇꯅꯤ? ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯥ ꯉꯥꯅꯤꯅꯦꯍꯦ, ꯀꯠꯇꯕ ꯌꯥꯗꯕ ꯄꯣꯠꯂꯝꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯍꯥꯟꯅꯅ ꯁꯤꯟ ꯂꯥꯡꯒꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯣꯖꯥ, ꯀꯔꯤꯒꯨꯝꯕ ꯑꯃꯥꯏꯕ ꯀꯨꯟꯗꯥꯂꯩꯅ ꯁꯒꯣꯛ ꯂꯥꯏꯗꯨ ꯊꯥꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯑꯋꯥꯐꯝꯗ ꯇꯥꯕ꯭ꯔꯥ ꯍꯥꯜꯂꯒꯅꯤ ꯑꯣꯖꯥ? ꯍꯥꯜꯂꯣꯏ, ꯃꯗꯨ ꯍꯥꯟꯗꯅꯕ ꯑꯩꯅ ꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦꯁꯦ, ꯂꯥꯏ ꯑꯗꯨ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯗꯨꯅ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯗ ꯍꯌꯦꯡ ꯀꯣꯔꯧ ꯅꯣꯡ ꯑꯉꯥꯟꯕꯗ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕ ꯂꯥꯛꯆꯒꯦ ꯍꯥꯏꯗꯨꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯗ ꯍꯥꯏꯖꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯂꯥꯏ ꯁꯥꯟꯅꯕꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗꯤ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯈꯨꯜ ꯑꯗꯨꯗ ꯇꯧꯍꯧꯔꯤꯕ ꯑꯗꯨꯒ ꯁꯣꯝꯗ ꯇꯧꯔꯤꯕ ꯑꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯃꯍꯥꯛꯇꯤ ꯈꯨꯗꯛꯇ ꯀꯧꯊꯣꯛꯂꯒ ꯍꯧꯖꯤꯛ ꯈꯨꯜ ꯑꯗꯨꯗ ꯑꯋꯥꯕ ꯇꯥꯍꯧꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯑꯃꯥꯏꯕ ꯀꯨꯟꯗꯥꯂꯩꯅ ꯃꯉꯣꯟꯗ ꯂꯥꯛꯆꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯅ ꯍꯌꯦꯡ ꯐꯥꯎꯕ ꯃꯇꯝ ꯊꯥꯗꯣꯛꯈꯤꯕ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯈꯣꯏꯔꯥꯡꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ? ꯑꯗꯨꯃꯛ ꯑꯣꯖꯥ ꯑꯗꯨꯅ ꯇꯧꯔꯛꯄꯗꯣ ꯉꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯇꯥꯈꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ꯫ ꯃꯇꯝꯗꯨ ꯄꯨꯡ 12 ꯇꯥꯁꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯑꯃꯗꯤ ꯆꯠꯅꯈꯤꯕ ꯌꯥꯎꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯨꯟꯗꯥꯂꯩ ꯀꯅꯥꯁꯨ ꯈꯪꯍꯟ ꯎꯍꯟꯗꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯎꯁꯤꯡ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯅꯔꯛꯏ꯫
ꯎꯁꯤꯡ ꯑꯗꯨꯁꯨ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯕ ꯃꯈꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯅꯥꯛ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯍꯤꯡꯒꯥꯏ ꯃꯅꯝꯒꯨꯝꯕ ꯑꯃ ꯅꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯗ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯀꯨꯟꯗꯥꯂꯩꯗ ꯐꯠ ꯂꯥꯎꯅ ꯌꯦꯡꯂꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄꯗꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ 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 ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯁꯦꯂꯨꯡꯕꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯕꯨ ꯇꯥꯞ ꯂꯥꯎꯅ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯀꯨꯟꯗꯥꯂꯩ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗ ꯌꯥꯗꯕ ꯊꯕꯛ ꯑꯁꯤꯕꯨ ꯍꯟꯅ ꯍꯟꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯌꯨ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯑꯗꯨꯝꯅ ꯁꯦꯂꯨꯡꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯑꯃꯗꯤ ꯁꯦꯂꯨꯡꯕꯗ ꯂꯣꯏꯅꯃꯛ ꯌꯦꯡꯅꯔꯛꯏ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯁꯦꯂꯨꯡꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯆꯪꯁꯤꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯌꯦꯡꯉꯨ ꯃꯁꯤꯒꯤ ꯀꯨꯟꯗꯥꯂꯩ ꯍꯥꯏꯕꯤ ꯑꯃꯥꯏꯕꯤꯁꯤꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯩꯈꯣꯏꯕꯨ ꯑꯋꯥꯐꯝꯗ ꯇꯥꯔꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯅꯤ ꯃꯗꯨ ꯑꯣꯏꯅ ꯎꯕꯗꯒꯤ ꯋꯥꯔꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯀꯨꯟꯗꯥꯂꯩꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕ ꯅꯪꯗꯤ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯐꯨꯕ ꯍꯧꯔꯛꯏ ꯑꯗꯨꯕు ꯈꯪꯍꯧꯗꯦ ꯃꯐꯝ ꯑꯗꯨꯗ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯑꯗꯨꯝꯅ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯅꯩ ꯑꯗꯨꯕꯨ ꯁꯒꯣꯜ ꯊꯧꯔꯛꯄꯗꯤ ꯎꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯇꯞꯅ ꯁꯣꯜꯂꯝꯕ ꯂꯥꯏꯁꯣꯜ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯀꯟꯅ ꯍꯧꯅ ꯈꯥꯛ ꯂꯥꯎꯗꯨꯅ ꯁꯣꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯣ ꯍꯦꯟꯅ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯅꯥꯛ ꯅꯛꯄ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯂꯥꯝꯗꯨꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯕ ꯍꯧꯔꯛꯂꯤ ꯃꯅꯪꯒꯟꯗ ꯂꯤꯆꯩ ꯀꯥꯔꯜ ꯂꯥꯛꯇꯨꯅ ꯐꯨꯔꯛꯄꯒꯤ ꯆꯩꯅꯥ ꯐꯪꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯣ ꯃꯅꯪꯒꯟ ꯊꯦꯛꯇꯣꯛꯇꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯅꯕ ꯍꯧꯔꯛꯂꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯐꯨꯕ ꯆꯩꯕ ꯀꯌా ꯑꯃ ꯇꯧꯔꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗ ꯐꯨꯅꯅꯕꯒꯤ ꯆꯦꯟꯁꯤꯜꯂꯛꯄ ꯑꯃꯗꯤ ꯐꯨꯕ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯈꯪꯍꯧꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯗꯨꯅ ꯂꯪꯕꯒꯨꯝ ꯃꯅꯪꯒꯟꯗ ꯄꯥꯏꯗꯨꯅ ꯐꯨꯔꯤꯠ ꯑꯗꯣ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯗꯨꯅ ꯂꯪꯊꯣꯛꯈꯤꯕꯗ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯆꯦꯛꯄꯜꯗ ꯌꯩꯁꯟꯕ ꯑꯃꯗꯤ ꯎꯁꯤꯡꯗ yꯩꯁꯟꯕ ꯀꯌꯥ ꯇꯧꯗꯨꯅ ꯃꯈꯨꯠ ꯇꯦꯛꯄ ꯑꯃꯗꯤ ꯈꯗꯥꯡ ꯀꯥꯏꯕ ꯀꯌꯥ ꯇꯧꯗꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯅꯔꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯀꯤꯅꯈꯤꯕꯅ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯟꯅꯈꯤꯕꯁꯨ ꯌꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯀꯨꯟꯗꯥꯂꯩ ꯑꯗꯣ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯦ ꯈꯟꯗꯨꯅ ꯀꯨꯟꯗꯥꯂꯩꯒꯤ ꯃꯅꯥꯛ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯣ ꯐꯥꯖꯤꯜꯂꯒ ꯃꯆꯤꯟ ꯃꯦꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯦ ꯁꯦꯂꯨꯡꯕꯒꯤ ꯐꯨꯔꯤꯠꯀ ꯄꯥꯗꯅ ꯃꯅꯪꯒꯟꯗ ꯄꯥꯏꯁꯤꯟꯈ꯭ꯔꯒ ꯌꯥꯝꯅ ꯂꯥꯛꯅ ꯂꯪꯊꯣꯛꯈꯤ ꯑꯗꯨꯝꯅ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯄ ꯑꯗꯨꯗ ꯂꯥꯏꯕꯨꯡꯒꯤ ꯌꯨꯡꯂꯤꯕ ꯌꯣꯠꯆꯩ ꯑꯃꯗ ꯌꯩꯁꯟꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯝꯅ ꯁꯦꯂꯨꯡꯕꯅ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗ ꯁꯣꯛꯎꯕ ꯊꯦꯡꯉꯨꯕ ꯑꯃꯗꯤ ꯃꯥꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯨꯕ ꯈꯨꯗꯤꯡꯃꯛ ꯑꯋꯥꯐꯝꯗ ꯇꯥꯕ ꯄꯥꯏꯗꯨꯅ ꯂꯪꯕ kaya ama ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯀꯤꯅꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯟꯅꯈꯤꯕꯁꯨ ꯌꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯕ ꯑꯃꯗꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯂꯣꯏꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯅꯈꯣꯏꯗ ꯂꯝ ꯍꯦꯟꯗꯨꯅ ꯆꯠꯂꯕꯗꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯕꯇ ꯅꯠꯇꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯆꯦꯜꯂꯝꯕ ꯃꯌꯥꯝ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯎꯄꯥꯏ ꯂꯩꯇꯅ ꯂꯥꯏꯕꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯂꯥꯏꯕꯨꯡꯂꯣꯝꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯅꯣꯛꯈꯤꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯣꯟꯅ ꯇꯤꯜꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯅꯈꯣꯏ ꯍꯧꯖꯤꯛ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗꯕꯅꯤ ꯑꯩꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯂꯝ ꯍꯦꯟꯗꯨꯅ ꯄꯥꯡꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯁꯔꯨ ꯁꯌꯥꯡ ꯄꯨꯝꯅꯃꯛ ꯊꯨꯗꯦꯛꯂꯒ ꯉꯕꯣꯡ ꯈꯥꯎꯗ ꯌꯣꯝꯁꯤꯜꯂꯒ ꯇꯨꯔꯦꯟꯗ ꯊꯥꯗꯗꯨꯅ ꯊꯝꯒꯗꯕꯅꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯀꯤꯅꯕꯅ ꯂꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯁꯑꯣꯡ ꯁꯛꯇꯝ kaya ama ꯎꯔꯤ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯆꯣꯡꯁꯤꯟꯗꯨꯅ ꯆꯤꯛꯀꯦ ꯆꯥꯒꯦ ꯇꯧꯕꯒꯤ ꯁꯞꯇ꯭ꯔ kaya ꯑꯃꯁꯨ ꯎꯕ ꯐꯪꯉꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯕ ꯍꯧꯔꯛꯂꯤ
Matam maduta amaibi kunda laina thang ama amuk satorakli. Karamba matamda karamna yablakhiba thang no haiba kana matana khangauti. Adubu makhwangdagi mahakna thang ama satorakli. Karigumbada mahakpu haranaba honaraklabadi thang aduna thinduna hatke khantuna thang ado mahakna ngasai laisanafam adudagi porakhibani. Adumna tawduna haujik mahakna thang sori ado pairaga hojik wakhal mangduna tariba makoi manga adugi manungdagi naukchagi manakta sangsilakli aduga naukchagi makut ado ta paiduna thangkatli masidagi thoibada tawkhibagum naukchagi makut ado thang sori aduna lenthatli marudagi tarakpa ikhing punamak amaibi kundalaina yamna hauna thakli madu ubada leiba miya maduti amaibi kundalai se tasingna hingchabini haiduna yamna kinakhi maduda natana naukchagi imung manung leiriba mayam maduna su sawrtuna phupu hawgalaga amaibi kundalaibu phudadi phuram lage khaduna sensindarai adubu mukhuna sensilapado kariyamata upai leramdi amaibi kundalaibu ngak chenduna leiriba sakok lai aduna changsal lagliba khudimak yamna thina phubada natana makhut makhong phawba thudikli adumna tawwadagi di saina khulna ngawraba naukchagi imung manung singada yamna kanna law khongli makhoina law khongbagi makhola do tabada manak nakpa khunja singda leiba mi sing punamak yamna kinakhi makhoina hainai khulda aphawba amaibi ama oina lerekliba amaibi kundalai hingsawi olhore haiduna paw mathang chenkhrai marudagi ti khullai kai aduda kana amata mapan thungna khirei somdana amaibi kundalai yamna hauna nukli mahana tawge khanba thabak mathang mai paglak paduda masidigi ngasai mangonda yamna thina phukhiba nupi makaisu mahana sakok laida insinduna sakok laina nupi singada masam paiduna soro singba hawraklei adumna torokpa da nupi singada yamna kap lauri matam aduta poirigi mapana manak atwaida taba nungdumba makhullaga amaibi kundalaida laktuna langi adumna torokpa aduda amaibi kundalaigi mamaida panbadagi mahak aduma gyan mangkhri haujikti amaibi kundalaina gyan mangkhibadagidi mahakki akoibada koitha chatlamba sakok lai adusu tumina laikhri adubu lairiba miya maduti amaibi kundalaigi manakta sangbadi kinari masidagi mayamna amaibi kundalaina wa ngangba amati lewa sonba ngamdanaba machinado mayamna menjanlei makhut punjanlei makhong punjanlei aduga u amagi makhongda punsinduna mahakpu amaiba kula chandrana lakpa phawba ngainaba thamki haujikti ahingi pung ani muk tasatlakli matamaduta amaibi kundalai tapna gyan lai mahana gyan lakpada machinju punsallami makhut makhong loina punsallami maruda amaibi kundalaina momon noklaga sakok laida mahakna ingit ama tawki mahana tawribado leiriba miya madun uri adubu kanada tawribano haibati kana matana khangdi adumna amaibi kundalaina karigumba ingit ama hek tawkhibadagidi mafam maduda amuba maikhu mayam amana pungkoi question lagli tarok liba mawong aduta leiriba miya madudi magi mayum yongona pa kaiduna chenakri matam maduda sakok lai aduna yamna hauna khongduna leiriba miya madubu mahakna paiba thangsang aduna yamna kanna yanba horakli thawai makti mangti haibapu yamna thina soknari masidagidi mafam aduda kanasu leiba ngamdana samsi khaiduna chenari adumna tawrakpa matam aduda khanghaudana mafam amati yamna langna ngalaba mangalama phawdorai mangalado phawdorakpada leiba miya maduna mangal adomdi yingnarai masidagidi sakok lai adusu mangal aduda yingrai lairiba miya maduna sakok lai adubudi ubanati suknaki amaibi kundalai khaktana ubani adumna mangalama phawdorpaduda amaibi kundalai karino haiduna mahaksu ngakna munna yengduna leiri aduga khanghaudi haujik mayamna uriba langleba mangal aduna khul adubu konbiriba ibado wado onthoraklei aduga sakok lai aduga panaba harai adumna makhoi anina namnarakpa amati lanthengnarakpagi makholna nong khakpakom hauri maruda natana laibung adugi akoibada hauriba using aduta thomjanbadagi using ado phere haiduna khangli miyam adusu kineraduna mafam ado thadotuna phanayamna sana senthoknakhri adubu
ꯁꯥꯀꯣꯛꯂꯩꯒꯤ ꯃꯄꯥꯡꯒꯜ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯂꯥꯏ ꯑꯃ ꯑꯣꯏꯕꯅ ꯊꯣꯔꯛꯂꯤꯕ ꯎꯃꯪ ꯂꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯂꯪꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯕꯗꯒꯤ ꯇꯁꯦꯡꯅ ꯆꯩꯅꯥ ꯐꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯎꯃꯪ ꯂꯥꯏ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯤ꯫ ꯎꯃꯪ ꯂꯥꯏ ꯐꯥꯎꯕꯅ ꯇꯥꯏꯅꯕ ꯉꯝꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯤ ꯁꯣꯝꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯍꯦꯟꯅ ꯍꯔꯥꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ, ꯍꯧꯖꯤꯛꯇꯤ ꯈꯨꯌꯨꯝ ꯂꯥꯏ ꯐꯥꯎꯕꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯕ ꯁꯥꯀꯣꯛꯂꯥꯏ ꯑꯩꯒꯤ ꯑꯣꯏꯔꯤ꯫ ꯈꯪꯒꯅꯤ, ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯊꯥꯔꯒꯦ꯫ ꯑꯗꯨꯝꯅ ꯈꯜꯂꯒ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯕꯨ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯌꯥꯊꯪ ꯇꯧꯊꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯜꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯃꯐꯝ ꯑꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯃꯪꯂꯝꯕ ꯃꯩꯈꯨ ꯑꯃꯨꯕꯒꯤ ꯂꯩꯆꯤꯜ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯄꯥꯊꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯍꯥꯡ ꯍꯥꯡꯂꯤ꯫ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯕꯅꯤꯅ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯣꯡꯕꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯗꯨꯅ ꯑꯁꯨꯃꯛ ꯊꯝꯂꯝꯂꯁꯤ ꯁꯤꯖꯁꯅꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯎꯈꯣꯡ ꯑꯗꯨꯗ ꯄꯨꯜꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯃꯉꯥ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯄꯨꯔꯣꯏꯕ ꯍꯦꯝꯕ ꯃꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯣꯏꯔꯩꯒꯤ ꯃꯄꯥꯈꯣꯏ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯀꯤꯔꯗꯨꯅ ꯆꯪꯂꯨꯕ ꯊꯦꯡꯅꯔꯨꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯕꯨ ꯀꯧꯔꯨꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯒꯦ ꯈꯟꯗꯨꯅ ꯃꯈꯣꯏꯁꯨ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯊꯅꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯂꯥꯏꯕꯨꯡ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯂꯣꯝꯗ ꯍꯟꯖꯕꯒꯤ ꯋꯥꯅꯤ, ꯃꯌꯨꯝ ꯌꯧꯅꯕꯗꯤ ꯆꯠꯄ ꯅꯠꯇꯦ꯫ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯈꯣꯏ ꯐꯝꯗꯨꯅ ꯃꯈꯣꯏ ꯁꯪꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯀꯤꯅꯕꯗꯒꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯑꯗꯨꯝ ꯆꯠꯈꯤꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯁꯥꯀꯣꯛꯂꯥꯏ ꯑꯗꯣ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗꯗꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯗꯨꯗ ꯁꯥꯀꯣꯛꯂꯥꯏ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯍꯧꯔꯤꯕ ꯂꯐꯨꯁꯤꯡ ꯑꯃꯗꯤ ꯆꯨꯁꯤꯡ ꯄꯣꯔꯣꯛ ꯅꯩꯈꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯊꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯂꯝꯂꯦꯟ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗꯗꯤ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯒꯤ ꯃꯌꯨꯝꯗ ꯌꯥꯔꯦꯛꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯥꯀꯣꯛꯂꯥꯏꯅ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀ ꯀꯣꯟꯅꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯁꯥꯀꯣꯛꯂꯥꯏ ꯑꯗꯣ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯃꯥꯏꯕꯅꯣ ꯍꯥꯏꯕ ꯑꯗꯣ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯅꯗꯤ ꯈꯪꯍꯧꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯤ ꯗꯁꯥ ꯇꯥꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯅ ꯃꯤꯀꯨꯞꯇ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯅ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯣ ꯒꯗ꯭ꯔꯛ ꯊꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯤ꯫ ꯑꯗꯨꯝꯅ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯁꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯣꯖꯥ, ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯑꯣꯖꯥ?" ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯅ, "ꯑꯩ ꯀꯔꯤ ꯇꯧꯔꯕꯒꯤꯅꯦꯍꯦ? ꯑꯣꯖꯥ, ꯌꯦꯡꯉꯨ, ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤ ꯁꯥꯀꯣꯛꯂꯥꯏ ꯂꯥꯛꯄꯒꯤ ꯁꯥꯎꯕꯅꯤ꯫ ꯑꯣꯖꯥꯕꯨ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯣ?" "ꯍꯥ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯝꯗꯧꯅ? ꯉꯥꯏꯈꯣ, ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯈꯨꯕꯥꯛ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯩ꯫ ꯑꯗꯨꯒ ꯈꯨꯕꯥꯛ ꯑꯅꯤꯗ ꯁꯨꯔꯨ ꯅꯣꯏꯅꯔꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯈꯪꯂꯤ꯫ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯅꯁꯨ ꯁꯥꯀꯣꯛꯂꯥꯏ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯈꯣꯏꯕꯨ ꯑꯋꯥꯕ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗ ꯃꯍꯥꯛꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯅꯤꯅ ꯃꯄꯥꯟꯂꯥꯡꯗ ꯃꯁꯦꯛ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯔꯛꯄ ꯑꯗꯨ ꯎꯕꯗ ꯁꯥꯀꯣꯛꯂꯥꯏ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯔꯝꯗꯤ ꯑꯃꯥꯏꯕ ꯑꯅꯤ ꯑꯗꯣ ꯃꯍꯥꯛꯅ ꯂꯣꯏꯁꯤꯟꯕꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯇꯧꯕ ꯉꯝꯂꯕ
ꯈꯣꯌꯨꯝ ꯂꯥꯏ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯎꯃꯪ ꯂꯥꯏ ꯑꯗꯣ ꯃꯍꯥꯛꯅ ꯏꯂꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ ꯑꯗꯨꯅ ꯊꯣꯔꯛꯂꯤꯕ ꯑꯃꯥꯏꯕ ꯑꯅꯤ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯂꯣꯏꯁꯤꯟꯕꯗ ꯃꯤꯀꯨꯞ ꯐꯥꯒꯗꯕ ꯅꯠꯇ꯭ꯔꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯅꯤꯗꯨꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯂꯒ ꯍꯤꯡꯈꯣꯜ ꯃꯇꯣꯟꯂꯣꯝꯗ ꯐꯔꯞ ꯆꯠꯈꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯅꯤꯅ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯍꯤꯡꯈꯣꯜ ꯃꯇꯣꯟ ꯑꯗꯨꯗ ꯆꯠꯈꯤꯕ ꯑꯗꯨꯗ ꯁꯥꯀꯣꯛꯂꯥꯏ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯂꯪꯂꯕ ꯊꯥꯡꯁꯥꯡ ꯑꯗꯣ ꯍꯥꯏꯒꯠꯇꯨꯅ ꯑꯃꯥꯏꯕ ꯑꯅꯤꯗꯨꯒꯤ ꯂꯣꯔꯦꯟ ꯀꯛꯂꯒꯦ ꯍꯥꯏꯗꯨꯅ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯝꯅ ꯁꯥꯀꯣꯛꯂꯥꯏꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯌꯥꯡꯅ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯂꯤꯕꯗꯣ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯑꯃꯗꯤ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗ ꯍꯝ ꯍꯩ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯒꯤꯗꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯃꯍꯥꯛꯅ ꯌꯣꯝꯗꯨꯅ ꯇꯨꯃꯤꯟꯅ ꯄꯨꯊꯣꯔꯛꯈꯤꯕ ꯍꯪꯒꯥꯝ ꯃꯔꯨ ꯑꯗꯣ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯆꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯁꯥꯀꯣꯛꯂꯥꯏ ꯑꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯑꯃꯗꯤ ꯁꯒꯣꯜꯅꯆꯤꯡꯕꯗꯁꯨ ꯂꯣꯏꯅꯃꯛ ꯆꯣꯡꯂꯤ ꯑꯗꯨꯝꯅ ꯆꯣꯡꯕꯗꯒꯤꯗꯤ ꯁꯥꯀꯣꯛꯂꯥꯏ ꯑꯗꯣ ꯁꯒꯣꯜ ꯈꯨꯃꯥꯡ ꯑꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯒ ꯂꯩꯃꯥꯏꯗꯒꯤ ꯇꯥꯒꯦ ꯇꯧꯏ ꯀꯔꯤꯒꯨꯝꯕ ꯁꯥꯀꯣꯛꯂꯥꯏꯅ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯑꯃꯥꯏꯕ ꯑꯅꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯉꯝꯕ ꯁꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯥꯀꯣꯛꯂꯥꯏ ꯑꯗꯣ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯣ ꯍꯦꯟꯅ ꯉꯥꯡꯈꯠꯂꯛꯂꯤ ꯉꯥꯡꯕꯗ ꯅꯠꯇꯅ ꯃꯩꯔꯤ ꯀꯥꯕ ꯍꯧꯔꯛꯂꯤ ꯃꯁꯥ ꯄꯨꯝꯕ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃꯅ ꯋꯪ ꯀꯥꯔꯛꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯑꯗꯨꯗ ꯁꯥꯡꯂꯕ ꯃꯆꯤ ꯑꯃ ꯊꯤꯟꯗꯣꯔꯛꯂꯤ ꯇꯧꯔꯛꯂꯤꯕ ꯁꯞꯇ꯭ꯔ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯃꯥꯡꯂꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯃꯥꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯁꯣꯔꯥꯔꯦꯜꯗ ꯌꯦꯡꯖꯔꯛꯏ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯕꯨ ꯃꯅꯥꯛꯇ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯏꯀꯣꯏ ꯀꯣꯏꯅ ꯖꯒꯣꯔ ꯑꯃ ꯌꯦꯛꯂꯤ ꯖꯒꯣꯔ ꯑꯗꯨꯒꯤ ꯃꯇꯥꯏꯁꯤꯡꯗ ꯃꯍꯥꯛꯅ ꯄꯇꯨꯝ ꯈꯔ ꯁꯦꯠꯇꯨꯅ ꯊꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕ ꯍꯦꯛ ꯂꯣꯏꯕꯒ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯆꯣꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛ ꯁꯦꯠꯇꯨꯅ ꯊꯝꯈ꯭ꯔꯕ ꯄꯇꯨꯝꯁꯤꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯈꯨꯗꯣꯝꯕꯤ ꯑꯃꯗꯤ ꯈꯨꯌꯥꯏꯅ ꯊꯦꯡꯕꯗ ꯄꯇꯨꯝꯁꯤꯡ ꯑꯗꯣ ꯆꯥꯎꯔꯕ ꯁꯥꯡꯂꯕ ꯇꯥꯁꯤꯡ ꯑꯣꯜꯂꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯤꯕ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨ ꯇꯝꯅ ꯄꯥꯏꯁꯤꯟꯈꯤ ꯑꯗꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯃꯁꯦꯛ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯇꯥ ꯑꯣꯜꯂꯕ ꯄꯇꯨꯝꯁꯤꯡ ꯑꯗꯣ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯊꯧꯔꯕ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯈꯥꯏꯗꯨꯅ ꯀꯛꯊꯔꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯅ ꯀꯥꯞꯁꯤꯜꯂꯛꯄ ꯄꯇꯨꯝꯁꯤꯡ ꯑꯗꯨ ꯉꯥꯛꯄꯗ ꯁꯥꯀꯣꯛꯂꯥꯏ ꯑꯗꯣ ꯃꯁꯥ ꯑꯗꯣ ꯆꯣꯛꯊꯕ ꯍꯧꯔꯛꯂꯤ ꯁꯣꯝꯗ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯁꯨ ꯑꯍꯜ ꯃꯇꯝꯒ ꯑꯣꯏꯕꯒ ꯃꯍꯥꯛꯁꯨ ꯇꯥꯁꯤꯡ ꯑꯗꯣ ꯍꯟꯖꯤꯟ ꯂꯪꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯋꯥꯊꯔꯛꯂꯕꯅꯤ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯒꯤ ꯃꯍꯩ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯂꯤ ꯑꯗꯨꯒ ꯑꯩꯅ ꯃꯍꯩ ꯇꯝꯂꯨꯔꯤꯕ ꯑꯣꯖꯥ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩ ꯈꯪꯂꯛꯄꯗ ꯃꯍꯥꯛ ꯃꯊꯃꯣꯏꯗ ꯆꯥꯎꯊꯣꯛꯄ ꯐꯥꯎꯖꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯈꯤꯕ ꯊꯥꯡꯖ 3 ꯑꯗꯣ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯊꯥꯡꯖ 3 ꯑꯗꯣ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯗ ꯂꯪꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯥꯀꯣꯛꯂꯥꯏꯒꯤ ꯃꯁꯥꯗ ꯊꯥꯡꯁꯤꯡ ꯑꯗꯨꯅ ꯄꯥꯟꯕ ꯑꯃꯗꯤ ꯈꯦꯠꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯁꯥꯀꯣꯛꯂꯥꯏꯒꯤ ꯃꯁꯥ ꯑꯗꯣ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ ꯄꯥꯟꯕꯗ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯂꯤ ꯂꯥꯛꯂꯤꯕ ꯑꯗꯨꯗꯤ ꯑꯃꯨꯕ ꯃꯩꯈꯨꯅꯤ ꯑꯗꯨꯅ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯇꯧꯒꯗꯕꯨ ꯊꯥꯡ ꯑꯗꯨꯅ ꯃꯁꯥꯗ ꯊꯦꯡꯕ ꯄꯥꯟꯈꯤꯕ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯀꯜꯂꯕ ꯆꯩꯅꯥꯈꯣꯟ ꯐꯪꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯁꯥꯀꯣꯛꯂꯥꯏꯗꯣ ꯑꯃꯗꯒꯤ ꯑꯅꯤ ꯑꯣꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯊꯣꯔꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯃꯤ ꯑꯣꯏꯔꯤꯕ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡ ꯆꯥꯎꯈ꯭ꯔꯦ ꯌꯦꯡꯕꯗ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯁꯒꯣꯜ ꯑꯗꯨꯗꯤ ꯃꯌꯥꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨꯁꯨ ꯀꯥꯝꯂꯤ ꯑꯗꯨꯝꯅ ꯀꯥꯝꯊꯣꯔꯛꯄ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯍꯤꯡꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡꯗ ꯌꯩꯕꯗ ꯍꯤꯡꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯗꯣ ꯈꯨꯏꯊꯗꯨꯅ ꯄꯥꯛꯊꯗꯨꯅ ꯂꯩꯈꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯃꯍꯥꯛꯇꯤ ꯄꯔꯂꯣꯏ ꯇꯧꯔꯛꯀꯗꯧꯔꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯄꯔꯂꯣꯏꯒꯤ ꯁꯛꯇꯝ ꯂꯧꯔꯛꯂꯕꯗꯤ ꯑꯃꯥꯏꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯥꯛꯄ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯗ ꯍꯥꯏꯖꯗꯨꯅ ꯃꯍꯥꯛꯀ ꯇꯥꯏꯅꯍꯜꯂꯒꯤ ꯉꯁꯤꯒꯤꯗꯤ ꯑꯃꯥꯏꯕ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯗꯨꯅ ꯁꯥꯀꯣꯛꯂꯥꯏꯗ ꯆꯪꯖꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯊꯥꯖꯤꯟꯈꯤꯕ ꯄꯇꯨꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯟꯖꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯤ
ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯕꯗꯒꯤꯗꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅꯁꯨ ꯃꯍꯥꯛꯅ ꯀꯥꯞꯊꯣꯛꯈꯤꯕ ꯁꯣꯔꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯟꯖꯤꯜꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯂꯔꯤ ꯑꯗꯨꯝꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯍꯟꯖꯤꯟꯈꯤꯕ ꯑꯗꯨꯗ ꯁꯥꯀꯣꯛꯂꯥꯏ ꯑꯗꯣ ꯏꯉꯛ ꯉꯛꯅ ꯑꯃꯥꯏꯕ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯅꯤꯗꯨꯅ ꯇꯥꯕꯤꯌꯨ ꯁꯥꯀꯣꯛꯂꯥꯏ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯇꯔꯥꯏꯕ ꯊꯕꯛꯅꯤ ꯇꯧꯒꯗꯕꯨ ꯅꯍꯥꯛꯇꯤ ꯈꯣꯌꯨꯝ ꯂꯥꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯅꯤ ꯑꯩꯈꯣꯏꯕꯨ ꯅꯪꯅ ꯃꯥꯏꯊꯤꯕ ꯄꯤꯔꯕꯗꯤ ꯅꯍꯥꯛꯀꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯃꯃꯤꯠ ꯇꯥꯡꯕ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯎꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯒ ꯂꯥꯟꯊꯦꯡꯅꯕꯒ ꯆꯠ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯇꯤꯛ ꯅꯊꯧꯅ ꯐꯨꯗꯣꯛꯇꯨꯅ ꯍꯌꯦꯡ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯅꯪꯒꯤ ꯆꯥꯅꯕ ꯂꯝꯕꯥ ꯑꯩꯅ ꯄꯤꯔꯛꯀꯅꯤ ꯂꯝꯕꯥ ꯑꯗꯨꯒ ꯅꯪꯒ ꯂꯥꯟꯊꯦꯡꯅꯖꯔꯨ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯉꯝꯂꯕꯗꯤ ꯑꯃꯥꯏꯕ ꯑꯩꯈꯣꯏ ꯑꯅꯤ ꯅꯪꯒꯤ ꯅꯈꯥ ꯄꯣꯟꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤꯗꯃꯛꯇ ꯂꯩꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯅꯪꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯑꯁꯤ ꯀꯠꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯅꯍꯥꯛ ꯍꯜꯂꯨ ꯍꯌꯦꯡ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯅꯍꯥꯛ ꯂꯥꯛꯎ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯃꯇꯤꯛ ꯆꯥꯕ ꯂꯝꯕꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯤꯔꯔꯒꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯑꯩꯈꯣꯏꯒ ꯎꯅꯈꯤꯔꯣꯏꯁꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯁꯣꯔꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯅ ꯀꯌꯥꯗ ꯅꯇꯤꯛ ꯅꯊꯧꯅꯥ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯃꯥꯏꯕꯅꯣ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯇꯤꯛ ꯅꯊꯧꯅꯥ ꯅꯍꯩ ꯑꯁꯤ ꯎꯕꯗ ꯑꯩꯍꯥꯛꯁꯨ ꯄꯥꯏꯃꯈꯩꯅ ꯄꯤꯔꯤꯕꯅꯤ ꯐꯔꯦ ꯉꯁꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯈꯣꯏ ꯑꯅꯤꯅ ꯃꯥꯏꯊꯤꯔꯕꯅꯤꯅ ꯇꯥꯡꯖꯅ ꯃꯥꯏ ꯈꯨꯖꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯈꯨꯔꯨ ꯂꯩꯄꯥꯛ ꯇꯥꯅ ꯀꯨꯟꯗꯨꯅ ꯅꯀꯣꯛ ꯂꯩꯕꯥꯛ ꯊꯦꯡꯅ ꯈꯣꯏꯔꯨꯝꯖꯗꯨꯅ ꯑꯩꯉꯣꯟꯗ ꯄꯨꯅꯦꯝꯖꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯈꯛ ꯉꯥꯛꯄꯤꯔꯣꯏ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯌꯥꯊꯪꯗꯗꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯅꯍꯥꯛꯄꯨ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯂꯛꯎ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯊꯪ ꯇꯧꯔꯛꯄꯅꯤ ꯃꯍꯥꯛꯀ ꯑꯩꯒ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯍꯥꯛꯄꯨ ꯑꯩꯅ ꯅꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯕ ꯇꯥꯕꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯅ ꯇꯥꯕꯤꯌꯨ ꯁꯥꯀꯣꯛꯂꯥꯏ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯔꯕ ꯈꯨꯌꯨꯝ ꯃꯇꯤꯛ ꯑꯀꯟꯕꯋꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯁꯦꯕꯣꯛ ꯑꯍꯟ ꯑꯣꯏꯔꯕ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯒꯅꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯁꯨ ꯍꯥꯏꯌꯨ ꯍꯌꯦꯡ ꯀꯣꯔꯧ ꯅꯣꯡꯃꯁꯤꯗ ꯑꯩꯒ ꯃꯇꯤꯛ ꯆꯥꯕ ꯂꯝꯕꯥ ꯑꯃ ꯄꯤꯔꯅꯤ ꯍꯥꯏꯍꯧꯋꯤ ꯍꯥꯏꯗꯅ ꯀꯔꯤꯒꯨꯝꯕ ꯂꯝꯕꯥ ꯑꯗꯨꯕꯨ ꯉꯝꯖꯔꯕꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯑꯃꯗꯤ ꯁꯥꯀꯣꯛꯂꯥꯏ ꯑꯣꯏꯔꯤꯕ ꯈꯣꯌꯨꯝ ꯅꯍꯥꯛꯀꯤ ꯅꯈꯥꯗ ꯑꯃꯥꯏꯕ ꯑꯅꯤꯅ ꯂꯩꯒꯅꯤꯗꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯍꯟꯋꯥꯏꯈ꯭ꯔꯣ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗ ꯇꯝꯂꯨꯔꯣ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯁꯨ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯀꯣꯔꯧ ꯅꯣꯡꯗ ꯑꯩ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯕ ꯂꯥꯏ ꯄꯨꯝꯅꯃꯛ ꯀꯧꯗꯨꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯍꯜꯂꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯍꯜꯂꯨ ꯑꯩꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯁꯥꯀꯣꯛꯂꯥꯏꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯅꯤꯗꯣ ꯅꯦꯅꯥ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯅ ꯍꯥꯏ ꯇꯥꯔꯤꯕꯔꯥ ꯀꯨꯂꯆꯟꯗ꯭ꯔ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ ꯁꯥꯀꯣꯛꯂꯥꯏ ꯑꯁꯤꯗꯤ ꯑꯔꯥꯏꯕ ꯑꯃ ꯑꯣꯏꯔꯣꯏꯗꯧꯔꯤ ꯃꯍꯥꯛꯅ ꯁꯥꯎꯔꯕꯗꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯏ ꯑꯗꯨꯒ ꯑꯃꯗꯒꯤ ꯑꯅꯤ ꯑꯣꯜꯂꯛꯂꯤꯕꯗꯨ ꯎꯔꯦꯗꯅ ꯑꯗꯨꯅ ꯃꯍꯥꯛꯀ ꯑꯩꯈꯣꯏꯒ ꯄꯥꯟꯅꯕ ꯍꯥꯏꯕꯁꯤ ꯈꯛ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯥꯟꯗ꯭ꯔꯤꯉꯩ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯨꯅ ꯊꯥꯡꯖꯤꯡ ꯆꯤꯡ ꯌꯧꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯕꯨ ꯄꯨꯅꯦꯝꯖꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯔꯨꯁꯤ ꯆꯪꯉꯨ ꯏꯃꯨꯡꯗ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯑꯃꯗꯤ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜ ꯏꯃꯨꯡꯗ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯁꯨ ꯑꯃꯥꯏꯕꯤ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ